Pambei Luchingba Unlf ke Laanmee Sanglup Manipur People's Army MPA gi Kuntranipan Suba Mapok Kumon Lakpada Party asigi Military Affairs Committee na meeyam da Paojel Pirakli Party asigi Director TH Jarairong mana thadorokpa Chirol mana hai kumja lesing amaga chamapan marifut taret ki February mapanda MPA lingkhat khibadagi lamdam asigi yawol ihogda anoba tangkakama hangdokhi numin asina lakpada thawaina pontha pikraba party asigi nungsikhiba Luchingba seng amadi Laanmee Sanglup asigi athoba pumnamakki mafamda party asina yawolgi ikai khumnaba utli masigi mathakta Indian Occupation Forces ki miot minaidagi soinaiba punsida hingliba lamdam asigi meeyam amasung achumba wayel fangdana hakchang fawba thiv fangdana mangkraba pumnamakki mafamdasu yawolgi ikai khumnaba utli Laanmee Sanglup asigi kontranipan Suba Mapok Kumon ase Kumai amagum pangthokpa thoram nate ningtam landa thongna laina kathokraba sing MPA gi awangba fidam amadi hanba leitaba lingzel kya adu nahongna ningsingba amasung tungdasu hena chawba thodang longnabagi firep chetsil hanba numit ni MPAC icham chamba aningba apamba amagi tamak safonglakiba nate loilam laingak ki chaithing khangduna hingliba miyamna tangai fadana puari ki tangkak amada mitam hankibani kumja lising ani horakpada MPA na chathakiba arm campaign ki safu India lengakta chawna pankhe tongan ba mafamda IOF singa lanfam yankhairom mayokna khi lanfam sing asena party asigi khongfam hena chesil hankibaga loinana tongan ba liberated zone kya semba ngamkhi India amasuk Manipur gi marakta lainariba muknaba ase achamba law and order gi issue amanate masidi national contradiction gi liklamda chatharakpa political conflict ni ngasi chathanariba political dialogue ase India lengangna party asida approach torokhibagi achouba maram amani hojik fawba changselakliba lanfam sing asida MPA chahunga kontra amadi LMLV kuntarena laibakidamak thawaina pontha pikre party asigi lanjang dasu IOF ki Laanmee kya mathwai mangkhi ngasi party asina formal ceasefire agreement ama India lengaka khujek pinaduna changsilakliba political dialogue ase land maithibagi natraga party na mapangal sontharakpagi India lengakta changjaba natraga lalhogse yonthokpani khanbadi aranba wakhal ni tasengna masidi chahi kya changsilakliba ningtam lamjang asigi ikai khumnaningai oiba wakhairol ama maipakna purakpa ngamnaba thanglakpa khongthangni ikai khumnaba wakhairol asi phangloidaba oirabade khongthang asi handokpada party na chingnaba leite hokiba matam khara asida yeknabana yamna hai sengna akhanaba mitokki furuk kharabu sizinaraga Manipur gi apunba saktam thukaina khwanarakle masigi mathakta oirakliba akoibagi geopolitics ki fibam asidasu yumthangnariba Myanmar lebaki junta government ki mayokta chatharakliba akanba pro democracy kangbugi resistant lalho asinasu Manipur yauna wesigi leibak sengda chawna chaitheng piri fibam asida party na lisang sitna mayokna duna lakpa yeknaba sing thengnaba haibasi party ki firepni amaromda MPA gi Laanmee singna kathoklaba yawoloi ama oige ninglabade party amadi Laanmee Sanglup ki thaksi khasi amasung chana kanglon chetna ngakpa mathok tai isagi leisem longi loksing hengatnaba aikoi tamsinba mathok tai isana isagi asoiba chumthokpa ngamba mathok tai amadi atopagi asoi aran singsu chumthokpiba ngamba mathok tai MPA gi yawol khongchat asi hangatna nainaduna wari narakpa matamda tungi mirol amasung hogalakliba naha kyada leptana mamalipa kidama kathok ningbagi inot hap lakani iripak iramdam asigi ningtam lanthengda thawaina pontha pikraba athoba pumnamak amasung chatminariba yawolup singi ningtam Laanmee khudingmakki mafamda party asina thamoi sengna ikai khumnabu udli hainasu cherol sina makhatari